A very good evening. Northeast window ki dialogue asi miyeng tabi punamakpo han wa mapta da dongki hosi Heeyaileima Tongbram na punamakpo taram nok chabagloy na naikok no na kurumjari ngasi Northeast window ki dialogue asi da khana nei ne nabgi tamukta pukachari bang asi ki topic Insincerity of Amit Shah and India government hariba topic asini ekoi ki India government amadi Union Home Minister Amit Shah na Parliament da Manipur da irang leitre santi leire haina lauriba si Ashimakshu machin thiba oidabani haidana akoi kokomi gi maikai dagi thamlakli masidagi amuk khitang na thairaga amuk ngarang khoi April gi tang 13 sida kokomi na sinduna kokomi ga chatminaba khoi gi furup singna ahan ba khongthang oina miyam punba mifam ngarang dagi hodokre aduda natana lak kadoriba khoi gi me gi tang ahum sida maitai amadi kuki gi haurak liba conflict asigi chahi ani Haba numit asida akhoi People's Convention on Manipur Crisis haiba mifam ama akhoi pangthokadori mafam na akhoi kainodani kari khuman lampak ta pangthokani masida pangthokadori ba kokomina siliba siumba mifam asida akhoi pangthokidori ba mifam asi kadai bau yongna akhoi haidi masigi chapchaba akhoi positive impact phangadori bano aduga Housing Power Chahiani Pazal Kadoriba Sida, Equigi Union Home Minister Madi India Lengagna, Tongan ba, Equigi narratives, Hakleraga narratives among Piba, Hakleraga narratives among Piba, Sigimatang Sina, Maram Oiraga, Miam da Achauba apprehension Namakatui, Aduna, Lakadoriba, Quigi Megitang, Taraga, Megitang, Ahum Sida Chahi, Ani. Subanumit asida hairiba khoi convention ama pangthokadoriba sina maram oiraga kari karamba akhoi phirep ware phirep chapchaba ware phirep lawba ngamgadoribno haiba aduga India lengakna chathariba sigumlaba akhoi divide and rule gi policy sigi matang tongan ba khoi panelist ahumna tongan ba khoi points tongan ba views tongan ba khoi warol kya ama thembigani adubu akhoi hojik akhoi Northeast window gi studio da akhoi panelist ahum lengchin bidro laire ahan ba makta da panelist ahum sakaminga kwanana taksab gi tanja dong tang mayang gi phamda thamjage ahan ba da khoi oja Colonel SARAT retired army veteran oja SARAT pu taram nokchari ani shuba da khoi oja MEIHOUBAM RAKESH director human rights law network khoi oja RAKESH MEIHOUBAM busu taram nokchari ahum suba da khoi oja YUMNAM DILIPKUMAR president PANDAM khoi oja DILIPKUMAR busu taram nokchari yam nungai jai khoi Northeast window na khoi mayam da khoi khudol tamjaba sigumlaba matam gi oibe issue da khoi khananai jabasida khoi hairiba panelist ahum nei shagi achinba matam khara khajiktang kaithokpiduna hairiba khoi pukachariba topic asibu mapung fahan bigani haibagi wakhalon amadi khoi channel asibu support tawibagi damakta han khoi newtv ngai kai dagi oja hombu thagat pa phungdokchari ngasigi khoi pukachariba Insincerity of Amit Shah and India government hariba topic asiga mari leina ba han ba wahangsi ai khoi oja DILIPKUMAR lakjage oja khoi hojik irang asina maram oiraga Manipur gi khoi chinga tainaba mafam singda khoi Chathok Jasnin Yade, Adudanatana Laiba, Mipung Kudingmak Tangdu Laitadaba, Punchi Makak Hingli. Sidanatana, I quay low singuba gi Tauraga Hingjava Kayama, I quay low singuba yadana, Laiba, Lamdam, Sida Laiba, Mipung Kudingmaki, Pangpam Topa, fundamental rights, violet Tauraga Lairabani. Masi Lairing I, Sidmakta Kugi India government Amadi Amit Shah, Manipura, Irang Laitre, Haibat. Simaksu yamna contradictory oiba statement amakak neuza aduga nakalamromda khoi march ki tang nipan dagi tongan ba national highway amadi Manipur gi mafam kuding makta free movement leire haidna lauthokre madu lauthok khiba targadi madu du khoi gi maitei gi maikai dagadi mahangna piriba directives adu obey tawbo oidana khoi gi trial mayam ama tawre adumakpu mai pak pangamde sigi matang da si situation si Howsik came the movement yadana lady fiba masida
karamba miyeng da yengaga Manipurda irang loire haidana loishinba manaire akhoi peace leire haidana mahakna parliament that lauribano India government karamba miyeng yengaga haribana habisigi matangda oza Dilip angtang oza Dilip ki warol thambiyo thagatsari hujik hariba Home Minister Amit Shah na hariba wafam city tasengna insincerity si chap chana mana insincere oibagi khudam changdam du chap chana leirabani ahan makta da khoina May 3rd ki kano si 2023 gi May 3rd tagi hogiba irang sina heg hobuga adagi matam khara chathar matong da namit kano da tang kun ga mapan da May gi 29 gi 31st pauda mana leiram matam da su leiramu aduga mitra ngani gi matong da ai halakani adu soina loisin gane na mana promise torbani adagi adai matong da mu hariba sidi matam khara leiraga mu immigrant singi kana foreign hand yauna mogi illegal kana se migrant singsina chathar ko attack ne haidra mu haigre adagi kuki mitagi oba class ne na mu haire adagi mu kasagi haibe issue sidi akoi talk torakanda community ani si famina kan loigadam ni kogadam ne mu haire adana masi different narratives sim lakpasida mangonda thajan ningai se lairaktraba thangai sena akoi de ahambada manpu people na su adu laiba se so sing su mangonda yam confidence leina yamna fajana masidi kana tawkani na haina khala khalam baneba adubu hairi basi ona taina bada magi masagi word si keep tawdaba aduga ngha ngha ki ona pangang bagi film se lakpasida ni aduna political party amoina ngasagi BJP na tawriba thabak seisida thangai sena moide yengsan bagi wana tana makoina uthoreiba kano sina sum akoina yengma matamda masi makoina akoigi kano se Manipur gi issue se tasena khangdabra nadragana khangna makoina khangjana dibra haibasi question tawre aduna sigi matang seisida makhoi si hujik khoi leiba Manipur gi issue se makoina khangna hujik moina divert tawna ba magi kano sing sida geopolitics ki angle ra yenga ganda makhoi gi advantage du phangnabagi damakta Manipur sibu moina kana tokthok kan sacrifice tawra kanda Manipur gi maroina mitei singse mitei community si sacrifice tokthok kanda hairiba issue se makhoi adum prolong tawna na chona re haibasi khangpatagi ni akhoi mamangda tokiba government kan tokiba kogi kano resign tokiba chief minister biren na sagi yam kanna mana honare di hairaga magi ju honabagi mami du sungta taraktabdu da miyam gi thajabasi su mangai do aduna almaidona mana thadorpa kano si missionary singdo magi leiba IB gi karigi adagi kogi kano gi leiba intelligence network tagi tongan pirakpa singsida su different angle da different opinions in lakpadagi ana mana control sing hamaktre adi Manipur gi leiba issue siga mana haidor si isa sana da banina masidi mamai da di kaidor ken haibda India government as a whole masida akoi thajabasi thamaktre and India government da thajabasi thamaktra banina masidi akoi gi oiba sabsaba masigi phireba makhang de di makoi India government ga wari sana bum thokte haina aduni handagi thang manga gi da kano da wari saba satribido aduna gasagi makoi gi na makoi na toriba thabak singsina masina mogi with sincerity tawragadi mogi kano do ullagadi akoju yam phajana confidence leina yam phajana mangonda cooperate tawrungadabane adubu mahangna hairiba singsi amata nga ki oiba panganda nga kanda mokoi oiba politically yenga kanda asagi parliament da irang hodana ba khotana ba tawraganda asagi akoi layu phabadi akoi gi MP anisu congress gi ka gi banina congress ki oibanina ekano si yam phajana mokoi na pukhbadai ke do badagi yam kana langba tanja thokpoda ada mokoina hairiba Manipur gi issue se masi kaisuna te loire masi yam ingdare kanam da irang tawdre masi dukan hange adagi school college hange du tawre na khara khak mapan da leiba khara khak su uba aduga kano da leiba remote area da leiba amsu chingkong chingya da leiba kano sin IDP singse ana mokoina leliba punchi se masi di mokoina kaimda singthana da ba ada mokoina wariba kholiba sahi ani chumna mokoina wari ba khole si khang mangam da masigi oiba kano se masi pubungam da na khoi ju yeng mangam da na makhoi gi oiba kholau sine ba khoina yam kana lauri bese aduna hojigi lairiba se da as a whole India government na union government sena tawriba thabak sidi Manipur gi mitei singi da mukta na tre masidi one sided oina aduga
one particular kano amada focus tawrakanda mokoigi oiba kano geopolitics haisida Myanmar su mokoina kano themna bohana ba adagi somle som mokano so Bangladesh su themni kholine tawrakanda Bangladesh su saurpa adagi somde Myanmar su angle amada mokoigi kano se thajaba lerakta adagi marak saisida Chinese ki karigi mayam factor mayam se lakna masida yam chawba irang am thokdana aduna masigi kano sineba aduna akoina masigi thajadaba sina maram oirakanda hojik hojik leiriba film saisida India government haidana kayam kuina akoi thajana sum leigidage makoi gi damakta India government na how long akoi masi suffer tawgadage masi sum ngaidan leiba tarabadi akoi gi kano se manipur je bumut khani haidana aduna masigi oiba solution ama chap chaba solution ma pothok tagadi hai ba sigumba kano se India government gi aduga home ministry gi and the prime minister na manipur da no mo pawda lawo yadaba sigi mayam je factor mayam ji nainaraba kanda sahi ani chumna sahi ji ani chumna nainaraba sahi sida akoi phone ji ta taraktraba ada taraktabudna ma se India government thajaningai oidre the first Indian hoi hana nakoi hana sincere oigadamni nakoi sincerity du ulo matungda akoi wari sarsu sagani haibneba ada mogi sincerity du ulaktabna film sidadi chahi ani hanjalakador basida ko sincerity je khoi hojik phobo ude sincerity uba hai makoi da sincerity makoi na koi da sincerity uhalak bai je I think it's depend akoi gi MLA minister mayam sigi makoi na tawrak pa action and reaction sigi makha pon gadra na khale hojik phoksu makoi tumina leibase aduna sincerity habasidi masi akhoi khutta hena leibra male akhoi na action reaction utri khaigi makhoi gi sincerity sidi ugani habi thajade madu adum su leiba dagi akhoi gi miyam sina asagi mana hairiba parliament da haiba manipur da irang leitre ado hoji school college hange ado kaithen market ke loina mo everything hange loina mo free movement leire adu lode kana haise free movement ave only Imphal area gi khakta gi koina ado valley gi area ji khakta ne akhoi na free movement yari je hana dagi leramba kano sing du di hana dagi leramba sing du akhoi da kano amta leibate aduna madu movement du tawu ya banate adu oradi khairiba internally displaced person sing du na leliba punchi maren adagi makoina makoi gi marakta kano khami khara amadi even suicide tawu yaw gabani adu umba kayamuk yaw khiba kayamuk thengna basina maram moiraganda adagi lawsing uba ya da nga sai kana haibigi ba sai lawsing uba ya da na udaba kayam se leibni adu mayam jingji all together yenga anda khoi gi leiba position ja yam satin film choe haibese masi miyam khangmin na bane akhoi na mo ase akhoi gi schedule ga tawna meeting tawna ba khona na ba adu loina na hojigi sahi ani pharak bugi oiba kano ga people convention ga tawni ga na hairi se masi kaine da manpur miyam ji manpur si miyam ji ke doge da kaujin thi yam thun kawe ba akhoi wari habese masi awaba sing thun di khangba aduga waba du wari bra wada bra hana yingbi ga dori ba mayam sine di he kaw bi dawna taweba aduna masi amu ningsang bade changi aduga hojigi hairiba film saisida manipur gi laiba situation si phajana ningtin na dragadi akhoi laiba gano se adu political party sing sine ju masai mathau si tawdamna mokoina na hange yes aina moina delhi na hairakpagi matungina high command gi order matungina mase phamu ni lepu ne adu tawgane na laibaduna hojikti moidu onsanbire ado mamangda khoina haigi basi handak mamang handaki kano da akhoi kano singsida akhoi kano MP election gi mamangda mangoina na khoina minister singse ayambu unai ayambu minister singse CM dagi hawrakanda mathang unaba kanjida moina khoina hairipse kano da hojiki lairiba film saisida kamain tawdana manipur se kamaina porakena khali kamaina tawrakana masigi kano se oigedage haiba kanjida makoina kano si isang da akoi social issues singse masi moida manada hapta aduna maram moidana makoina ojigi kano se center gi yakasi khatang yengaga leiba akoi gi people gi awaba ji sung udabaduna aduna ni moida di ma CM ji resign phawru tawgidana aduna adugi matang se leibani na adu hoji akhoi masi thodongna yam hena thajaningai leite adu thajabasi thamdabaga loinana akhoi oiba miyam se amutang hoji leiba situation je amutang punjala kana khanara kanda masi go lekhai ama tanana baina adu gana changhenjani okay
Thank you very much. Thagacharu Oza. Makhat Thajaboinai Oza Rakesh MEIHOUBAM the Lakjage. Oza Akui Hauzik Power the Irang Si Lushinba Dinati. Adumapu Karihaini. Jahi any Pazalakadore. Hauzik Power India Langakna Chaba Waroshinama Purakpa Ngam the Vasi Matanga Heidi Hauzik Power Moi Waroshinama Puraknaba Chaba Waro Heidi Hotna they have the Hyman Batori the Wapamam Kangnevoza. Masina Oza in a Hanba, Wahang Koza Dilipta Supanzagivang, Jinkong Chinga, the labor singi, free movement yadraba, the talks in yadraba, Laushingu yadraba, Tangdu Laitaba Punshima Hindraba Sida, Mioiba Mana Panga, the fundamental rights, Oza si Pumang Mangabaneva, even a Koisusai in Fal area, Sidagina, Karaipo, which at Payariba. Masina Ain Gitong Mioiba Magi fundamental right, she young Kongaunaraba, violet Taurabasida, was a Ain Gitong the Masi, Aroba the everything can know the Ain Gitong the Nilu in Chalakadusi, was a Ain Giming the Masi Logi Ming the Kari Kamani Yang Beoza. Masi Matanga, I am Ain the Kaledu Lacting at the Huzik Labisida, I want to put in the power of Hungarana from Jaga. Say Iran, Toribo, Koliba, Mayamsi, Yangjin Bugitaboxi, Union Home Ministry na Toribani. Aduda, Magi, Tongan intelligence ki wing Mayam Malay, Akang Bakarama, Maming Mayamda, Pungo Bukarava, Pungo Bakarajum Ladibani, Asim Mayam, Sina Puja, Kudingi, Habamugiai, Kopna, Manipur, Kari to E have a say, Masi Pau Piribani, Makwe well aware of Eribani, Karino to Ishe, Kangibani. Adum when a Makoina. Miam da Hydropo Matam the D Madu Iran talk Baja Tui Burgan see the Madam Sini have a Amakakaneva Madam Hading Hana Moy Bang Hana Moy Viareva Adu Moidi Nang Akedungangi no Muna a high court you order Matupo do not on Adutorimi Haiba Nala na Avganogi narco terrorist warine Haiba Nala Sini Kaluki Moy Marito Poganato Budagi Iran Topuni Adwari Yari Chanel Luini Haiguma Kani Yamna arbitrary Weba Aduga Dailogue Kanu Omana Nantura Akogi Sumna Haida Hanima Sumba Crasulere Adu Sigi Matangida Akoi Hujuk say Javi given a Sagi Pandamudra Gimatangi. I quite see Lepa Amma, Union of India, si Sheme Adugi Sanabi si Constitution Amma. Akoigi January Tang Kutaru 19 Sanadana Akoi Lady Masigi Constitution Sida Akoi Chunjoy Joydana Lady Sarcardo Lady Sarcar not Togodo Matosi Sunjo Joydana Sai Togani had a guaranteed right now part 3 of the Constitution da Higre Masagi pre moving Matanga Sagi Article 19 da High Adegi Tangulatana Himugi Matang Article 21 the High equality before law article 14 the high as mine toler mamchi akoi machi let toni haibneba adagi mu haiba thabak mayam ase masi kari mo to toroktrabadi asoibe lerebadi madu enforce to ba akoi gi fundamental rights bu enforce to gi thabak se akoi gi high court amasung supreme court na tobani masi haidina sambidan da yauri ni bu ko Adu Yaugana later Matamsida Hujik, Akoi Iran Sigamari Lena, Supreme Court, PILD, Karidi, Karadi, Mayama Lay, Hujik, Lady Iran says Supreme Court monitor Togana Matamatam Giva, or their Mayama Targale. It's a Sama Veda Akoi displaced or Bakamusi and Yankusan Nabagi, Akoi Justice Kitaman, then a Lusimba, Tim Committee, same than a quarter Mayama. Madutori. Adagemu, Akoi Lambi highway, see Lambi see Akoi Timbayade, Masi Masiki Tungantuma, I Mam Barasakana, Sema, I Mam Legre, Aduga, Akoi highway, Yaduma, specific Ein Labogation Matata, Akoi Sida Labor criminal losing, Sumasagi Legeri, Aduna Ein Gidemoktadi, Lu Gidemoktadi, enough losing later. At the Lurise, Masiu Nikijana. Implement of the enforced of the Manamaram Oidana, Masi, a wish of my diggy and Lantobungam the Bahavidu Ore. Ado Matangsida Masi, a question by Hangadabani, Yahandabase, I give fundamental biologically, Masi enforced of Godabani, Haiba Matamshida, Tashan among Masibu, a quick Baras Hargarsina, Masi, a quick Kanglu, si Tangulitana, a quick Shamai Digilan Tuanba, Namdra, Tashan Mokoi, Namdra, did not be Haiba.
nate habidi makhoi Bharat ki leiriba military gi might my military gi shakti mayam si malem gi khudi muna khangabani aduna masi leiriba kano mayam ji punjandana tobu matam da ajuji leiriba manipur da leiriba kano se deploy toriba sibai singche asigi strength yengurobasu makhoi lamhen toemba kuki mioi khujok kharana lambi thingdena khotara tobosi masi ningthi jina clear tobosi masi ngamnabagi shakti di layeba adubu mase tawdaba tawdaba dune ma khoi maru shori che aduna asugu matang sida hoji hoji chu khoi gi mamangda highway se free ohengadamne ma tawdamne na tawduna khoi gi manipur gi high court da su PIL thaba lay adugi tonga tong hukum tai hukum singdu inbidre akhoi free ohendre hadana contempt proceeding lokhotana lay adubu haribu si punamak se layraga su ngasi ngasi makti aikhoi tangdu tana sapangam aduga ganoda parliament da union home minister na akhoi shanti lae dang haiba aduga akhoi sidena asengba ma shanti gi masak du uba phangdaba asengma matang sida lei aduga matang sida aina thamjani moda akhoi micham akhoi saida leiba mayam se masina khangbadagi di masina hauji thoi ba kano se khangbadagi di Bharat Sarkar ne hena khangi habasi mai thamjage maramdi makhoi gi intelligence gi input se phajana chang nai na pi adu akhoi saida leiba kharadi yes no doubt akhoi saida leiba mi kharasu amasi chapchana Bharat Sarkar na khangi bo adumaina khangba kharadi leirangmani adubu common man mi ayam banadi akhoi masen new khabar da karida uriba kholiba minne uriba nakona tariba khara kaktasida yumpham waraga masumain tawzani haina haibegi wani masidagi hena kumna khanguba nati adubu aina thamjering mada akhoi ngasigi topic sigi akhoi maming tholiba insincere oibase masi madi yamna sengabani adi masi yamna sengabani di kayogi bu sen president rule chalaire achalare matung dagi di akhoi khalure pare president rule lahabani na akhoi Bharat Sarkar gi asengba masaktu utna akhoi thabak khardi tawrani akhoi lamhen tuen ba kharana muktuna saya to busi yararoi masi takai kharani ane khale tang ni pan ama mars ke tang ni pan da kano labi chaturi ni hana dum dam da hore aswai da lamhen ba khara thore adu thingba ngamdre adu nongala ga ju kastok di haji babu tumin lei di ke do ke da kashu kano to bunati bhai di sang aba stress gano bawa khoi gi mau bawu da lei ba sei da lei se makhoi lamhen ba singna strong hold ri se jaga khar jam tin ba jaga ni haiba ado har ba til ba jaga sing se masi phajana sanitize tawduna di gari laktore pare lengo sibai no adu nataba hana dagi nikhi jena hari ba lambi pareng sida akhoi gi mana adu bare taw khun ta ba kambu sing lena atopodagi laaga irang thon doribu sing do hana nikhi jena tathokduna phajana thamakan dum chalam ba yaw akhoi dege na khange moi adugi lairik tamaga madugi keno tawduna akhang haibidi madugi karum tawdege basi mkhoi gi sarkar gi adugi da nikhi jena neina ba kamu mayam lairibani adu punamaktu tawdabida adum laisannaba aduga mona akhoi kana honari yada tawni ne haiba manba uhanba aduga hairuna masina hayo wa mai akhoi ngamna tawne na hayo sarena tawro akhoi ngamdre na adu chu haide aduna masi akhoi masi tumina lebede chumi amase kokomina ngasai hayeng lakadba kanogi tang kanoda pohumda tawdurba kano se masi matang sida akhoi kumna nenadana akhoi apun bagi oba wari khara lobu chumi loina asugu matang sida akhoi organization mayama pulu haibadi mayama hainai punba yada lei adubu matang sida aina pulu yada budum yararo yada bagi lichat lejerabina adubu amakhakti aina taga silor gaina hajining bada akhoi issue du de umhom oiraga akhoi coordinating body ma any maming oigra thongra tholoda akhoi lairiba tongan ba akhoi gi CSO singse punna thabuk tawbina ba yagada ba platform ama semaga aiba sagi kokomena tawduba kan sida adu to ba haiba numisida akhoi gi concrete oiba akhoi gi Bharat Sarkar na mana kandana asum insincere oiba mongse masi mayok nanana ba akhoi amatto oiba thabak khara lokhotpa chumi adu oiragadi akhoi tangai phadana Bharat Sarkar su akhoi tumina lebi yaroi makhoi na hujil lariba strategy se masi soidana hongakani haina I thamjage. Okay, thank you very much thaga chari oja makha chatha boin ai oja sarat lak jage oja hojik hana dagi di khoi nongmai kap padi leppe
ko haidi hana yam kapnaramba khotnaramba dudi yam hanthakre leple adubu nongmai kapa leple haina hairga su irang di lotion badi natteba aduna aina jada lakchangi si habidi kukina nongmai kapa lepisigi lepasi makoina lepke yauna lepa oiramgani habidi masi yam thajade masigi marumda makoina nongmai kapa lepisigi marumda karigumba hidden agenda habidi India lenga ki khut yauramgani natraga yauromoi habisigi matang chida miyamna khangeba ozagi mot kari le umtang thamgi masigi si moina tumin le ri si moi planning tori bane hana planning to na dum lai bani kuki di moi gi hojik chathari ba khudi mo se plan menen ngakta ni moi di sei tara gi plan doi moi life se plan life te le bani aduga unfortunately akoi life ti bana akoi na unplan moi ba akoi life se ngasi bawda akoi nu ujarak puda Amit Shah amasung Prime Minister se moi si they are all liars moi minam bangangi asuma singangte even the army gi uniform se pusi the army staff Eastern Command adudagi DG Assam Rifle bawda moi na drone shite attack tokte hari duni adu NIA na September da moi 40 ra kaino moi na report tawre duni si India da su NIA ga army ga moi to report sa manatre who is deceiving minam mangang si kanano to akoin parjan khangi punam makse India government tawgada thabak si moi tawgada thaba amata pangthok thre masi intentionally akoi da proof solution bagi mong de lai khara amu yeng asine moina commission ke am sem gre peace committee ke am sing report amata hai thagate Supreme Court ke judge lai ade peace committee semi masi ke sukari muk leite ade dagi just example in haji ke 8 March da ROPD army da coach main to ya khoi army le japanin ROP road opening party na toraga road se hang to ge di at least moina tang nipan hang to kar de na mu sai jagre tang taruk tare sida pura force se manipur da lai si 1 lakh plus ne force se moina 60000 ama manipur government gi 50000 am lai masina 15 km 20 km stretch it is nothing kaisu leite ba pon ne ba ko masi hang to ko the battalion mu gi strength 1000 changat na tie ba akoi 1 lakh si kai do le gi hai ba 1 lakh plus se masi intentionally India government na akoi si thong se lonjal laga akoi thong si ma pan khong than ta ba ne ba it is intentional movement ne ba makoi gi their reason yam na solid reason khar le masi akoi gi missing na khanda ba ngam de aduga yam kana so ai hajara roi masi moi problem se adu isam jan lai khon bagi mafam yadri border fencing moina tawni hai tawro hai border fencing gi matang dai hajage hauji 70 80 years India da full matung da akoi gi phamnai ba sing na ngasi baut si minister oi ba phamnai bo ba sing da matik sa ama bo yaw de nai hajage ngasi audience hajage manipur ngasi oi ba si minister 14 mo re masire matik sa amu yaw de moina leipa ki namti issue akhoi na yumam leibadi han fencing han tori manipuri fencing je moi kari tokte ke ba 398 km ne akhoi gi se aduna chi gi se hoji 10 km 15 km adum toi sana fil na adum tori akhoi si me ma soi bagi ya bam soiri adiri prime si Amit Shah na ke aminam mangang ge pu parliament ta matlab ama amu haire masi ST di mana ni haire ade amu illegal ni mana ni haire adai man hong ga shifting with ba wai se aran ba sidi hong so ngam ne asum di only one ne masi akhoi na minam di haibi ya ba na te ba sort of delay tactics different narrative sing se adai Rajnan Narayana ba su Rajnan defense minister na man matamum dai gi akhoi poppy cultivation ji aircraft use torga masi destroy tor lotion gi ne hai ba kai dore adu aircraft price khara ke what they have done today till today makoi si machin amu phaba akoi parja gi da buti ke su khanda ba mi ngak ne ba ko adagi khwai dagi akoi da soi gi ba se shu wai ba suspension operation se masi congress sarkar tor masi khwai dagi soi bani masi na akoi gi whole body hauji wadi ba se masi thon bani mari jahi kun muk se moi gi suspension operation gi
अखोई ग्राउंड रियलिटी कनामुन चेक तोरमदे मसी आइन मसिंग खंगदन हाइरे मसी कुकी ने लौथो यारी मसी हे लौथो रिपोदा सिगी लांजि लोहिरोय को अदगी सु लई लेदेना अखोई आर्म फोर्स स्पेशल पावर से मो इंपोज तौरे तौरि सिबोबा अद ख्वाइदे साथी बमना बफर जोन अद फील्ड न कनो अदगी बैटल फील्ड अखोई ची बंकर शंकर मयाम से मिलिट्री तरब अखोई प्रजा सिंह सिदा टोटली कंफ्यूज होइले को अदुना ngasi wakda moina foreigners tanthopang amdri NRC idi Manipur NRC ga sidi mangdo mangoi da poni kasu tawroi ngamoy ba ar 60,000 hoji troop relief camp di leri ba si kai tor ke pura kawre MP election ma mangda MP candidate singchina panga harami ihalamba ai priority di relief camp da relief camp da relief camp leri 60 se ihalamba priority ni harimni मसी हनगने अदु मोय करी तौरे अदु मसिन थीरदना मो मसिदे आई थौनदे गवर्नमेंट ड्यूटी ने गाइजेलकु लेदना एमपी अमगी क्या मतिक चादब मानो ngai wakhandu man thambang amadi thambang amoide ngai dapni mi moina whatever I am speaking today ain aran mangang bi ade adu aina panga hajam chi ade khangdana khangbasu sabi ade aina ngamoi thabak tu ngamne hajan bi nati ai ka sile common men namna panga habisu ya panati adu ka NPM kara ga si tawni ma kari tawre what he has done kwaideng ngakpati MP sin ngang bada ngasi bawda su bo phai si parliament mention tawti cookie bo word si ngasi bawda they have not both of them have not mentioned the word cookie ko masine ba akoi ya soi ba bo mana laude khonge akoi tama ai yam kano yam kana hainde haijening de mi gi kano da aduna atuba point am te haijige ngasi bawda maitai na we have never fought with any tribe ngasi bawda maitai na tribe mamte ka khanaba leite kuki ke naga khanai moi masen khanai kuki masen khanai aduga masigi hante ki ho thar me ge se akoin horubo sinati makoina plan toroga thar me se kamain torino bu akoi gi matam sida akoi gi khwaidagi weakest way ba phamnai ba sing leiba weakest way phamnai ba di haje corruption hadna manam nam thiraba samaj adudagi character amu yaw ba MLA ministry singina ai haroi character du da du mayam na yaukre discipline ambu leitaba parjagi khandaba masa masai khandaba sacrificing spirit ambu leitaba kathopi thamu yaudaba matuna phatabagi quality lo yawba matunda moi kukisin matang chare haina masidi yahi orasini yerakpane ba adudagi ai wamte ga haijoge sigi matang sida political leader kharana hairi ba yamna chahi tarangma kunse Bayi abi pasalaba political leader ikai batu khangdraba sina political solution na hante ki chika su por pangamoy political solution ju por pangamoy military solution ju por puyab nati akhoi gi lepak sidaita manipur da law and order phibam phagalaba adugi akhoi gi manungi isa sing adu mapane leiba halam je pulap punselaga parja gi unity am lerga pulap punjan mangama aduga akhoi isagi lenga ama puthong amati manipur se india ne si kai khumnarani kuki ne si kai khumnarani adu parja se nungai ne lerani masini ai hajababu aduga parja si hojik bhap tahan ngamdreba ad parja si ngahol daga hayeng moi election mate paisa ka chairaga adu moi khane o na hantak ti hanagi mong du oiroi masim bhap ta bio hanati akoin masi bhap ta ti hanagi tactics me am du ti ne hantak ti yar roi ba parja si the sense of realization has come now paisa na ya de ba matang oirabani aduna kali ge juk loirabani hojik sate ge juk la bani masi parja akoi khutum bhap ta mansi aduna hantaki matang sirida indiana akoi india de blame torosi akoi ga soiba sing se maitai akoi na kyam soi gre ba se akoi ga soiba san khangja se ba mi on the blame tor akoi ga soiba mayam dugi advantage si india government lo boni kuki ne lo bone ba akoi strict we mu corruption le manu isa manipur le ba phamnai ba sing nupi amadi hela manu lamcha chumamu chaji chumamu thabak phajana to mi mana bebha tolo adu itadi ngasigi kachi yo je thoi ba si wai je ke ham round okay thank you very much yamna marik chumba warol kayama thambiri masigi damakta thagar pa phongdok chari makha chatha boina ai khoi user dilip talak jage ja lakadori ba khoi gi megi tang ahum jita chahi ani pura phagadori ni ko
masiga mari leina amuk hai bakhoi kokomi maikaidagi makhoi people's convention haidana su khoi kano da pangthokani na tawri adubo khoi ngasai ozara case MEIHOUBAM su dum panbiba habdi khoi civil society organization yam even handak tang manga da Ministry of Home Affairs na haidi peace initiate tawba mifam amani haidana khoi amuko ga folks ka represent tawdana member taru represent tawre akhoi ngasagi cookie gi makhoi gi ani lae point taruk puthorap pado makhoi ni yaning dadana sign tawdadana chaluri badu kaemta wahan thok leitana du mahale ko oza adu last da makhoi di precondition ahum jung thama ineba adugi matungda makhoi na sign tawdabagi core issue maram ani lei mu haire ngasagi folks amadi amukosi people gi mandate na yadaba kainoni organization amani kaina amuksu haire ineba yaktina ikaini ngai oiba haidi maitai ekhoida pura kali station badawna manba sumain tawdana hanjan ikai ba piba adagi unabam thoktraba illegal immigrant ne jo haire narco terrorist ne jo haire makhoiga maitai singa unabagi su mathoje tadi haidana tongan ba civil society organization amu hairiba adogi mathakta amu ngasagi telephonic kaino da tawrakanda pick and choose man ba mawongda amuko kaino ka se mu chalore mai pakta na mu hale adu boza aina oda da lakchani mo mapamdi handak pangthok ka dori batang ahungi chahi ani pharak pasida ngasagi crisis siga matang na convention phangani miyam dagi haidi ware phirep chap chana lawba ngamba amakhak pangthokani haidana kokomi na siliba oza ngasai oza RAKESH na sudum high court khoi gi khwai asoi basi punsin mangamdaba amana ama chingthana basidi oza masidi hai haidana haiman ba thoroi amana ngange amana ma ngangje kyam chumbana chumdabano na dum taunadana leiba kuki gina langera chungera makhoi gina unity je yam leigi basina ne boza ngasi bo phatraga su India lengak na board beng oina sijinaraga makhoi se ngasi bo keno thadok bangamdri se aduna sigi matang doza pangthok ka doribe tang ahum sida leiriba khoi miyam sing sida kitang makeup thokna ba kitang awon ba makhak porakna ba akhoi se punsilaga haidi migi well plan taweba keno ma thaba ama thoktringai da already prepared tawi precondition ga akhoi gi handak chali du kari plan tawraga chali miyam gi kari mandate lawi miyam dagi kari ayaba lawi makhoi na chaluri do phatte habadi na teuja adu makpo aroi bada folks amadi amuko si miyam na yada organization ni ga harakpadu yam ikai ni ngai ni oja handak pangthok ka dori se sigi tang do oja kari thambini masi kano ne hakoi gi pangthok ka dori ba sei si da organization as a organization on la ka na punmin na bagi di madu hoji kidang oi to wa gi ni aduga lairi ba loop sing sina tongan ba magi advisor mayam ama kari ma mayam ama loin laibani na masida hakoi gi kano da hoji hai ba topic sei si da hai ba issue si da issue be jo na tawra kan da issue si da punmin na bagi wakhalon se masi invite tong na ba hona bani aduga hai ba si ya di lairiba manipur gi miyam punamag akoi gi kano sing scholar sing adagi koi mahiroi sing adagi tongan ba loop sing kari sing lairiba sing si adagi mai bel sing kari si loina pula kanda masi koi kaino lemna haura si haibagi wafam dani haudo kadori si da chawbam sigi matang sei si da adu oradi noi gi da pulliba noi mayam si pulo dana amakhata oina thoro dana hairakadoi ada hairakpa sidana akoi gi su ngasai gi lairiba sing siti at a time pulapun ba haiba sidi ngamoi da wonina masing amdabagi film da leibanina adu oragadi issue be ta issue sei sida di akoi kari film lausige akoina kari haisige haibase masing matang si khana ga doine ba aduna hujigi lairiba film sei sida issue sida di akoina da manipur gi oina samana ba kano di samana ba opinion na maina haiba taragadi manipur gi kano di akoi gi any cost kaimta compromise to ya yaudana hujiki lairiba manipur gi ngamkhai ade manipur territorial integrity ade manipur gi kano dati masidi sukai kai yaro haibasimadi adum ya kamalli miyam punamang ya narabana ba ana masimadi lengdana thamsi aduga hujiki lairiba saisida makhoi gi marakta yawba shu tawnari ba kambuse
ꯁꯨ ꯇꯧꯅꯔꯤꯕ ꯀꯥꯡꯕꯨꯁꯤ ꯁꯨꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯈ꯭ꯔꯦ ꯃꯥꯁꯤ ꯐꯣꯔꯦꯅꯔꯅꯤ 1990ꯒ ꯀꯩꯅꯣ ꯐꯥꯎꯕꯗ ꯃꯥ ꯑꯥꯗ MP ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗꯩ ꯂꯥꯛꯑꯀꯥꯟꯗ ꯁꯤꯁꯤꯗ ꯀꯩꯅꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯦꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯁꯨꯁꯤ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯍꯥꯏꯔꯤꯕ ꯁꯨꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯀꯣ ꯁꯨꯁꯤ ꯂꯧꯊꯣꯛꯑꯒꯗꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗ ꯁꯨꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯥꯔꯃꯤꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒ ꯃꯣꯏꯒꯗꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯗꯤ ꯅꯍꯥꯔꯣꯟꯅꯤ ꯃꯣꯏꯗꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯩꯅꯣꯗ ꯐꯣꯔꯦꯟꯒꯤ ꯑꯣꯏꯕ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜꯅ ꯃꯀꯣꯛ ꯑꯣꯏꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯃꯁꯤ ꯏꯟꯗꯤꯌꯥꯗ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯗ ꯁꯥꯏꯟ ꯇꯧꯔꯝꯃꯤꯕꯅꯣ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯠꯅ ꯃꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤꯕꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯔꯤꯄꯤꯇꯦꯗꯂꯤ ꯃꯈꯣꯏꯗ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯕꯅꯦꯕ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯠꯗ ꯍꯥꯏꯔꯕꯅꯦꯕ ꯑꯗ ꯍꯥꯏꯕꯁꯤꯗ ꯃꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯦꯛꯁꯟ ꯑꯝꯇ ꯂꯧꯈꯠꯄ ꯂꯩꯇꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯨꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒ ꯁꯨꯝ ꯃꯈꯣꯏꯒ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯁꯥꯏꯟ ꯇꯧꯅꯕ ꯃꯈꯣꯏꯒ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯃꯗꯨꯒꯤ ꯌꯥꯅꯕ ꯄꯣꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯅꯦꯕꯔ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯃꯥꯒꯤ ꯏꯟꯁꯤꯟꯁꯔꯤꯇꯤ ꯑꯣꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯁꯨꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤ ꯃꯥꯅ ꯁꯨꯝ ꯁꯧꯒꯠꯂꯀꯥꯟꯗ ꯃꯥꯅ ꯁꯨꯝ ꯇꯣꯡꯁꯤꯜꯂꯀꯥꯟꯗ ꯁꯨꯝ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯗꯤ ꯁꯨ ꯀꯥꯡꯕꯨꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅꯗꯤ ꯍꯥꯏꯕ ꯌꯥꯏ ꯀꯩꯅꯣꯅ ꯀꯣꯀꯣꯃꯤꯅ ꯀꯩꯅꯣꯒꯤ ꯃꯊꯛꯇ ꯂꯥꯟ ꯂꯥꯎꯊꯣꯛꯑꯦꯅ ꯍꯥꯏꯕ ꯌꯥꯏ ꯀꯨꯀꯤ ꯃꯊꯛꯇ ꯂꯥꯟ ꯂꯥꯎꯊꯣꯛꯑꯦ ꯀꯣꯀꯣꯃꯤꯅ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯂꯥꯟ ꯂꯥꯎꯊꯣꯛꯄ ꯅꯠꯇꯦ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣꯇꯤꯛꯁꯤꯡꯁꯦ ꯑꯗꯨ ꯆꯤꯟ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄ ꯑꯗꯨꯒ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯃꯣꯏ ꯃꯊꯛꯇꯅꯦꯕ ꯂꯥꯟ ꯂꯥꯎꯊꯣꯛꯏꯗꯤ ꯑꯗꯨꯒ ꯅꯣꯠ ꯑꯣꯟꯂꯤ ꯇꯨ ꯗꯤ ꯀꯨꯀꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯂꯩꯔꯤꯕ ꯍꯥꯟꯅꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯏꯕ ꯏꯟꯗꯤꯖꯤꯅꯁ ꯀꯨꯀꯤꯁꯤꯡꯁꯤꯅ ꯅꯠꯇꯦꯕ ꯑꯗꯨꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯋꯥꯔ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯒꯤ ꯂꯥꯎꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯨꯗꯁꯨ ꯑꯗꯨꯝ ꯄꯥꯔꯒ ꯈꯪꯒꯅꯤ ꯑꯗ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯈꯪꯒꯅꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯂꯥꯎꯊꯣꯛꯑꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯂꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤꯗ ꯀꯨꯀꯤ ꯑꯦꯖ ꯑꯦ ꯍꯣꯜ ꯀꯨꯀꯤ ꯃꯌꯥꯝꯁꯤꯅ ꯃꯗꯨꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦꯕ ꯃꯗꯨꯗꯤ ꯀꯩꯅꯣꯗ ꯃꯈꯣꯏꯅ ꯃꯔꯛꯇ ꯌꯥꯟꯁꯤꯜꯂꯀꯥꯟꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯅ ꯂꯤꯗ ꯇꯧꯔꯀꯥꯟꯗ ꯆꯪꯁꯤꯜꯂꯤꯕ ꯂꯥꯟꯁꯦ ꯃꯁꯤ ꯆꯨꯝꯗꯕꯅꯤ ꯃꯁꯤ ꯊꯤꯡꯒꯗꯕꯅꯤ ꯃꯁꯤ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯠꯅ ꯁꯧꯒꯠꯂꯀꯥꯟꯗ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯊꯦꯝꯕꯗ ꯌꯥꯕ ꯀꯩꯅꯣ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯈꯔ ꯑꯃꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ MLAꯁꯤꯡꯁꯤꯒꯤ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯇꯤꯝꯁꯦ ꯃꯁꯤꯗ ꯃꯈꯣꯏꯅ ꯋꯥꯠꯑꯦꯚꯔ ꯃꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯍꯥꯏꯔꯛꯄ ꯃꯣꯏꯅ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯛꯄ ꯄꯨꯝꯅꯃꯛꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯑꯗꯨꯝ ꯂꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟꯁꯦ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯣ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯁ꯭ꯃꯣꯛ ꯁ꯭ꯀ꯭ꯔꯤꯟ ꯑꯃ ꯈꯟꯅ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯠꯁꯤꯅꯗꯤ ꯎꯕ ꯐꯪꯗꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯃ ꯒꯃꯦꯟꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯒꯤ ꯌꯨꯅꯤꯌꯟ ꯒꯃꯦꯟꯒꯤ ꯑꯁꯣꯏꯕꯗꯣ ꯃꯗꯨ ꯁ꯭ꯇꯦꯠ ꯒꯃꯦꯟ ꯍꯦꯛꯇ ꯇꯥꯏꯁꯤꯜꯂꯛꯀꯗꯧꯕ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯒꯃꯦꯟ ꯂꯩꯖꯔꯤꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏꯅ ꯄꯨꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯣꯏꯅ ꯍꯥꯏꯕꯁꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯣ ꯅꯣꯏ ꯊꯥꯗꯣꯛꯑꯣ ꯑꯗꯨꯒ ꯊꯥꯡꯉꯩ ꯁꯦꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯔꯨꯜꯁꯦ ꯂꯩꯔꯒ ꯑꯃꯨꯛ ꯌꯦꯡꯉꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯂꯤ ꯃꯁꯤꯗ ꯁꯣꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯥꯏꯈꯤꯕꯁꯤ ꯃꯁꯤꯃꯛꯁꯤ ꯀꯩꯅꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯗ MLAꯁꯤꯡꯁꯤꯗ ꯎꯅꯗꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕꯗꯣ ꯃꯥꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯅꯧꯕ CM ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯗꯣ ꯑꯅꯧꯕ CM ꯑꯃ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯖꯤꯟꯕꯤꯔꯦ ꯑꯗꯣ ꯉꯝꯗꯕꯒꯤ ꯅꯃꯥꯗꯨꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯌꯨꯅꯤꯌꯟ ꯒꯃꯦꯟꯁꯤꯅ ꯃꯗꯨꯒꯤ PR ꯊꯝꯃꯕꯅꯤ ꯍꯥꯏꯗꯅ ꯂꯥꯛꯄ ꯆꯍꯤꯁꯤꯗ ꯑꯗꯨꯗꯅꯦꯕ ꯃꯈꯣꯏꯅ ꯃꯆꯤꯟ ꯊꯤꯔꯛꯏꯁꯤ ꯃꯈꯣꯏꯅ ꯍꯟꯖꯟꯅ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯦꯠ ꯒꯃꯦꯟꯗꯨ ꯂꯩꯖꯗ꯭ꯔꯕꯅꯤ나 ꯉꯁꯥꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯒꯤ ꯑꯔꯥꯟꯕꯅꯦ ꯍꯥꯏꯗꯨ ꯄꯣꯞ ꯇꯥꯔꯛꯑꯦꯕ ꯑꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯂꯥꯟꯕꯅꯤ ꯑꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯛꯄ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯊꯣꯛꯔꯛꯑꯕꯅꯤꯅ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯊꯧꯔꯥꯡꯁꯤꯅ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯡꯒꯤ ꯑꯣꯏꯕꯗꯗꯤ ꯅꯠꯇ꯭ꯔꯦ ꯃꯗꯨ ꯀꯃꯟ ꯑꯦꯄ꯭ꯔꯣꯆꯇ ꯂꯥꯛꯄ ꯅꯠꯇ꯭ꯔꯦ ꯃꯗꯨ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯁꯨ ꯀꯥꯡꯕꯨꯒ ꯑꯗꯨꯒ ꯂꯩꯔꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯃꯣꯏꯒꯤ ꯐꯣꯔꯦꯅꯔꯁꯤꯡꯁꯤꯅ ꯄꯨꯜꯂꯒ ꯁꯦꯝꯃꯤꯕ ꯑꯥꯔꯃꯤ ꯒ꯭ꯔꯨꯞꯁꯦ ꯃꯁꯤꯗ ꯑꯗꯨꯝ ꯇꯣꯡꯁꯤꯜꯂꯀꯥꯟꯗ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯉꯕꯅꯦꯕ ꯑꯗꯣ ꯁꯦꯡꯉꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯇꯁꯦꯡꯅ ꯌꯧꯍꯜꯂꯀꯥꯟꯗ ꯃꯤꯌꯥꯝꯗ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ
ꯐꯣꯡꯗꯣꯛꯑꯀꯥꯟꯗ ꯃꯁꯤ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯃꯅꯤꯄꯨꯔ ꯒꯃꯦꯟꯁꯤ ꯄꯣꯄꯨꯂꯔ ꯒꯃꯦꯟ ꯑꯃ ꯁꯦꯝꯕ ꯉꯝꯍꯟꯗ꯭ꯔꯤꯕ ꯑꯗꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯟꯕ ꯉꯝꯍꯟꯗ꯭ꯔꯤꯕ MLAꯁꯤꯡꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯊꯦꯝꯃꯀꯥꯟꯗ ꯁꯨꯝ ꯇꯧꯔ ꯊꯦꯝꯃꯀꯥꯟꯗ ꯊꯝꯃꯒ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯃꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯗ ꯑꯩꯈꯣꯏ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯒꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯗꯤꯄꯦꯟ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯗ ꯌꯥꯝꯅ ꯍꯦꯟꯅ ꯃꯗꯨꯗ ꯌꯥꯝ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯗꯅ ꯌꯥꯝ ꯍꯦꯟꯅ ꯑꯆꯧꯕ ꯑꯁꯥ ꯑꯃ ꯇꯧꯅꯤꯡꯉꯥꯏꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯛꯏꯁꯦ ꯑꯗꯣ ꯈꯪꯕꯣꯏꯗꯤ ꯅꯤꯡꯕ ꯑꯗꯣ ꯈꯪꯗꯕꯁꯨ ꯌꯥꯎꯕ ꯑꯗꯨꯒ ꯑꯈꯪꯕꯁꯤꯡꯅꯁꯨ ꯃꯆꯤꯟꯗꯨ ꯀꯥꯡꯊꯣꯛꯇꯕ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯥꯏꯔꯤꯕ ꯃꯤꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯃꯇꯝꯁꯤꯗ ꯇꯧꯈꯤꯕ ꯆꯍꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯇꯧꯔꯛꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯃꯦꯟꯅꯁꯨ ꯃꯗꯨꯒꯤ ꯌꯥꯀꯥꯏ ꯌꯦꯡꯉꯀꯥꯟꯗ ꯃꯈꯣꯏꯅ ꯉꯥꯡꯕ ꯌꯥꯈꯤꯗꯕ ꯑꯗꯨꯒ ꯊꯝꯅꯤꯡꯕ DGP ꯊꯝꯅꯤꯡꯉꯦ ꯊꯝꯕ ꯉꯝꯈꯤꯗꯕ ꯑꯗꯩ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯟꯗꯣꯛꯈꯤꯕ ꯑꯗꯒꯤ ꯃꯊꯪ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯌꯥꯝꯁꯤꯗꯒꯤꯅ ꯑꯞ ꯇꯨ ꯃꯥꯅ ꯔꯤꯖꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯂꯩꯈ꯭ꯔꯤꯕ ꯀꯩꯅꯣꯁꯦ ꯒꯕꯔꯅꯔ ꯊꯥꯔꯛꯑꯀꯥꯟꯗ ꯒꯕꯔꯅꯔꯅ PR ꯊꯝꯃꯀꯥꯟꯗ ꯂꯩꯈꯤꯕꯁꯤꯡꯁꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯔ ꯒꯃꯦꯟꯁꯤꯒꯤ ꯑꯣꯏꯕ ꯃꯊꯧ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯕ ꯃꯊꯧ ꯑꯃꯠꯇ ꯇꯧꯍꯟꯗꯅ ꯑꯗꯨꯃꯛ ꯊꯝꯈꯤꯕꯁꯦ ꯃꯁꯤꯁꯤꯡꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯅꯃꯛ ꯂꯤꯅꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯂꯣꯏꯅ ꯈꯪꯉꯀꯥꯟꯗ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯁꯣꯏꯔꯤꯕꯁꯤꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯅ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ MLA ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯅ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯃꯁꯤ ꯃꯤꯌꯥꯝꯁꯦ ꯆꯤꯡꯕ ꯉꯝꯗꯕꯅꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯑꯦꯅꯤ ꯇꯥꯏꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯇ꯭ꯔꯦꯅꯤꯡ ꯐꯪꯉꯕꯁꯨ ꯐꯪꯗꯕꯁꯨ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯕꯨ ꯑꯣꯏꯔꯁꯨ ꯈꯨꯟ ꯉꯥꯛꯄꯕꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛ ꯊꯣꯛꯏꯁꯤ ꯚꯣꯂꯨꯟꯇꯔꯤꯂꯤ ꯃꯁꯥ ꯃꯁꯥꯅ ꯌꯥꯅ ꯊꯣꯛꯄ ꯉꯥꯛꯇꯅꯦꯕ ꯃꯁꯥ ꯃꯁꯥꯅ ꯊꯣꯛꯂꯛꯇꯅ ꯃꯁꯥ ꯃꯁꯥꯅ ꯌꯥꯅ ꯊꯣꯛꯂꯛꯇꯅ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯌꯥꯝꯁꯤꯒꯤ ꯁ꯭ꯄꯤꯔꯤꯠꯁꯤꯗꯤ ꯂꯩꯔꯤ ꯃꯤꯌꯥꯝꯗꯗꯤ ꯑꯗꯨꯒ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠ ꯃꯦꯝꯕꯔꯁꯤꯡꯁꯤꯗ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯋꯥꯠꯄꯁꯤꯅ ꯃꯁꯤ ꯋꯤꯜꯁꯤ ꯂꯩꯇꯕꯅꯤ나 ꯃꯗꯨ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯋꯥꯠꯄ ꯃꯤꯗꯨꯅ ꯔꯨꯜ ꯇꯧꯔꯛꯄꯗꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯃꯗꯨꯒꯤ ꯋꯤꯜꯗꯨ ꯃꯄꯨꯡ ꯐꯥꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯣꯏꯅꯃꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯋꯥꯈꯜꯂꯣꯟꯁꯤ ꯇꯥꯍꯟꯅꯅꯕ ꯋꯥꯈꯜ ꯇꯥꯍꯟꯅꯅꯕ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯡꯗ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯁꯤꯃ ꯆꯨꯝꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯦꯁꯤꯗ ꯃꯦ 3ꯁꯦ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯁꯤꯒꯤ ꯌꯥꯝꯅ ꯑꯀꯛꯅꯕ ꯌꯥꯝꯅ ꯀꯩꯅꯣ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯀꯩꯅꯣ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯌꯦꯡꯅꯅꯕꯒꯤ ꯑꯗꯨꯒꯤ ꯊꯧꯔꯥꯡꯅꯦꯕ ꯆꯪꯁꯤꯟꯖꯔꯛꯏꯁꯦ ꯇꯪꯒ ꯊꯥꯖꯍꯧꯒꯦ ꯉꯁꯥꯏꯒꯤ ꯀꯣꯀꯣꯃꯤꯅ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯃꯊꯛꯇ ꯍꯧꯕꯅꯦ ꯍꯥꯏꯕꯁꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤꯗꯁꯨ NRCꯁꯤꯁꯨ ꯑꯗꯨꯝ ꯆꯌꯦꯠꯅꯔꯤꯕ ꯑꯣꯖꯥ 1951 1961 ꯍꯥꯏꯗꯅ 시기 마땅지 우자 게 하니 시기 저예나버지수 미암다 시먹슈 좀 애프리헨션 나마 시빌 소사이티 오르가나이제이션 나마 하이 랭앙 나마 하이 시주 저예나마 뭐 카고 요자 까이 탐비니 심다 마시 아코이나 핵 하고다기 아코이나 가나 ILPC 떨고 만담 세지다기 아코이나 하이버지 ILPC 먹슈 아코기 베지아지 1951 오게담니 하이버니 아더기 로나나 만푸르 포퓰레이션 커미션 지 세마 마tam다 만푸르 포퓰레이션 커미션 지 세마가 로나나 하이버 베지아지 1951 오이라칸다 NRC 토고다버니 ILPC 나가다버니 포퓰레이션 커미션 지 오게다 하이버지 1951 자 कोई we never change our decision je home leiteba adu home leitana 1951 da haina kamaina tawgino habida akhoi minister singsina akhoi leiba popular ministry sina matamdudi koki sing yawiba naga sing yawiba kai sing yawiba singsigi moi khara haipe ye moi yaka yenga kanda moi su saudana ba akhoi su yaba kain tawra kanda adom da negotiate tawthokibane ba checheru tekta baido adu film da negotiate tawthokibane ta sengbadi 1951 si oigedam neba 1951 da khoi basis sama yauna hairi neba 1951 ji 1949 da khoi na merge tawkhre adagi 1950 ga one sei da khoi kano de india ga mengi census tawdna khotna masida hama kano ji phongi bani adugi hek matung sei da 1950 gi 18 September sidaneba akhoi manipur dagi 18 September kano 18 November 1950 daneba akhoi hana pass and kano permit system lokthokisi hek lokthokibadagi di mi si kara haijela khabaneba 1950 da
hairiba kano si lokthokibaduna maram oirkan haijalakibajingdo madubu takthokba ngamnanidamda khona 1951 si oigedamni haibneba ado 1951 oigedamni haibasigi ona dainaba 1961 haina haijaleba ado idi 1961 haidi 1971 81 haina sum taun leikibadagi adna tasengbadi politics sidadi ngasai kanoda mai magi here India magi naknaba kedobo mayamje leibisinasu maduna maram oirkan basis samta yaudana 1961 da oigibneba aduna 1950 city 1951 habisi de khoi gi adum masi bejar si oigedamni haina leibni aduga NRC to matamda hojik leiribasi akhoi hojik su khange hojik handak chahi ani gi chathariba lan sei sida yamna maru ina participate tawriba war yauriba kanosi akhoi gi chin kukin singsigi kanosi se army singse makhoi gi leiba army singsi gaiti loina moisi outsider ngatani ayamana ayamana outsider oirabanina moisi yaweba khangna leirabani khangna leiribasingsi mathakta hanadagi already leigraba kambu jingse sisu takthokpugi daga am leibneba aduna masigi kano siga loinana khogi NRC se tawnanabagi thawrangsi tawbuda natana asagi matamdu da chu modi na chu haiba adagi khoi Amit Shah na chu am toina haibani Manipur da NRC sanaba hogre already hogre kaina haibneba MP election matamda de akhoi de NRC sapa hogre na akhoi de han tawgre na geometric tawduna akhoi gana tawna akhoi khandok hogre khokre kaina haibneba adugadi kona mukchi minister ju adum ahambagi kano da meeting na hogre na haramba ade haunana ba thawrang tawri mo hairakpa adagi haunana ba thawrang tawri mo hairakpa sei ma machin thibaje makhoi leiba version ji yam hongbuje masida ne ba miyam thajadise aduna haudabo eragadi haudi akhoi si tawga hogani chapchana masida hogani masida sigi taik sei da sidagi sumai tona hongni aduda sumai tona miyam gi ba kana na site gi miyam gi site gi sigi phepsi lobi order to haidi phaba aduna tabanina mokhona hogre mo hai haure mo hai tawne mo hai tawro mo hai tawn leibasina masigi kano si leigidamne aduna popular ministry se thangai sena mokhoida akhoi miyam na su manipur gi miyam na su thajabase leitabadagi magi kano se magi bane na khali aduna hoji NRC ju tawgadabani aduga hoji population commission ju akhona phajana masida kano to well plan tawr kana akhona phajana well draft tawr pibane population commission ji sumaine leigadamni national population commission sumaine tawi ana national gi leiba planning se sei manga gi planning se da akhoi economic census ki kano sina yam phajana mathik sana census report se pukhala boidi akhoi gi oiba chakthung ji chapjana phanggadamne haibase masiga irau logdana population commission am semna ai mi ma hapchalawga mana chairman ohenba mana adu ohenba adom da jakreba politicize tawgiba aduna gadoga dan population commission semena hai ga one man ohena leirine hojikse thabakse Pauli khatang ngam giro ai isa da horaga han semdokpa mayam man everything everywhere loima khoi politicalize oisalakpase sisina ne ba chau maram mama khak ngasi phoba khoi sigi conflict se loigren khalaga su atopa conflict ama lakpagi adum kaino madum leibagi achauba mami ne jatari okay thank you very much oja ai oja RAKESH talak se ge jana kalamarom da koi si constitutional crisis lai haidana February 9 sida hanagi koi gi popular government lai ramanong thamam biren si masi resign toroba matungda February tang ahum dagi president rules se chanare president rules si laga maya hanadi PR haraga mi si am kinabane ba adumak pu handaki PR si di lairiba condition si da PR lakbana pharadra haidana oja PR na pharani na khanarami ne ba adumak pu sisu amu even hairiba khoigi handaki governor si miyamna tongan ba India gi issue Kashmir hero oira Manipur la zero oire bo haiga leimne masida even hauji president rule leiringai sida khoigi meitai ga sagona ba khoigi masagi jing ka ba gi thangjing jing la karino yes thangjing jing ka ba sida meitai sing na karani haibada kuki na jingkhong da phamjal laga leigi ba adu da natana khoigi salai taret ki phiranji makhong khong pang kaudran khotana yam usitabagi mo khoi even social media da ui adu da natana lai khoiram bai si security nga aga khoiram ba da kayam na chumna nungai na khoiram doino ba adudagi hendoraktana lai khoiram ba si changuraga di irang tho ani aduduna
haidana kwakta da hariba tongan bakogi paramilitary forces adugi akogi manipur gi akogi force mayam tawrini sida March 8 free movement haire tawriba thoiba thaudok sing sigadi pura contradictory ne boza aduna mahakna thamliba warhol sing si pura kari haini insincerity sidi chamada tarabu chumme haini nge oza sigi matangda kari haini oza Rakesh MEIHOUBAM ki kari warol thambini nge oza matang sai thamjene mude Amarnath yatra asigi de makta ora khogi onaba home minister na lusingdara moi gi adugi security arrangement yeng mo khopagi mifam ga pangthoi moi kamaina miyam Bharat ki praja sing Hindu sing mahumdu sarga lai khuramba satpada soi ngabdana ba kamai to ba ke to ba mateng panaba helicopter ke asini ke duni ke mayam ko adu tawi aduma likewise akoi sida su akoi gi se thangjingda koi meitei sina sai khuni gi lai khurami aduda ngasai thangjing singduda leiba nataba chuchampurdagi gari mapot laibani adu thangjing singgi chingong sing ada sangingga moi khara khundaba moi khara mi kharadi lei mayam paksana leitra su ko hana leibudunum leijare atoba lakpasina ai si lai khurimingai se noi lakpa yade noi irang thon bagamuni kedau hana takthuoga shanti da dum lai khurim hamba yai madu moi tobungami ado matang si tawri tawri bo khudi makta mayam si sum yenga bada aingonda phaw madi kari phaw ge bu makhoi khangna kuki lamhen tu hen ba sing sina to bo thabuk sida makhoi adum free hand tabagi mong ama leibo dong ui adagi mu khara kumna yenga kanda kuki lamhen ba se masing yamba nate makhoi chu chambu da khara aduga makhoi gi lusingbo oiriba madugi spare head tawri si masing yamba nate ba magano da kampi da khara hai ba makhoi khara sina makhoi gi kuki ing tapna kuki jo sing ing tapna lejeba pamoi khudi mak irang pamba aduga maite halase ama tawsen le haibe nate adubu makhoi lusingba mifata khara asina mapande changba moi khara duga pullaga makhoi khara sina adum tumina shanti pambasu machin ngangba ngamhandaba aduga makhoi gi lusingba sina ngangi ba sida godamni adu separate administration nata nata lambi leite ka haiba wai se adugi mayokta ngangba ngamhandaba tumina leiba asigi mong umale adubo I forest aduga kora contrast akoi leiba khoi mekei kangluptadi mana ngangje bagi apa mangana bagi da thingna bagi lambi ke suleiti adum ning adugi ning dam dulei kuki marakadi kuki jok sing marakadi masigi si asukematic restriction lei aduna akhoi su moigi boisi amakatang ubudang no toba adumakti nate mogi thamoida masing yamba mayam na kasu yaba nate adu asu matang sida akhoi gi aina Bharat Sarkar da aina hiring base moina tobo yaba thabaksi akhoi dagi hena khange kana no asida spare head tawdana akhoi hu gam lise kana no arama thabuk tawda lusingi ba to lise kana no moi khangi bani adu already hairiba kambu singse sat ade satuoga abdi moi tuminna masamami lolaga leibnate phongna muktna akhoi aduni ara tawdane na leiba kamuni makhoi nge sat kana to matamda ain gi thabok lokhotba matamda adum akhoi gi constitutional provision jing se ningthi jana jiri adum chalan ba yagadabani ba aduga masing aduju khangna adum khangjen na leiba aduga makhoi gi inability di sarkar ji lariba president rule sigi matamda makhoi gi inability do kari no akhoi singam de maram de asini haibuju praja oriba akhoi da khanganda ba adu matang sida mi masika buk chumuno de khangde min haina bam lei kedo da Asia wiki lermi adu matam sudana mase dokthokre adu amala adu isi matang da mina haibada chumala mudai khangde haina bagi wani mana akhoi gi praja sing da wari ba feeling thengai ba mayam se asi asema si mana ada haiba ai si tawre smai do adu to na magi masu mi moina rational oi bomong da ma I wa phum khari report kra tawi madu Bharat Sarkar gi leiriba kano singna kara pen phat ta hai tare aseng ba hai bagi pen phat ta ba mai to buni haina ai kai bok chu muno bi khangde aduna matang sida akoi taseng badi akoi gi
अजय कुमार AK Bala si masi yamna competent over mini heba hari ba thau ma je kero to mas nipan da yadre adu ni mathang da chat bayana ba semo other in circumstances lai ba resource mana mak sira dana free da garu da free moment je leina ba chilo hari di ma den der to ne ma adu ngam da ba haite budi na te adu mangon da masu akhoi makhon khut den mo dong na parameter khara khatang si khatang to ko sai si ya de ko ka kai na thamma to ba adu bani haina ai khali adu ga ma hai singba haite haite bodagi to budi na ti haina ai thamni siang na har bada hero kumam bado manipur da laga dum zero on bagi wan ne ba habidi akhoi gi political crisis se yam leibana maram oira kanda thank you very much loishilak pada ai akhoi oza sarat lak se ke Ozanga saya kerja ini tongan panelist ki warol si lo intare. Masih yam na maru ori se karamba strategy karamba tauraga koi solution si pangga dui no hai besi ne bami yam na pami si. Koi uzana saya cutam biko political solution na su warol si nama purak panga ngam gani hai bagi thaza balai te. Aduga military solution na su warol si nama purak panga ngam gani hai bagi thaza balai te. Adu iba taraga di just ozagi experience da. Ozagi yeng da hauzik lai ba phibam sida kari karamba strategy da khoi gi miyam sina punjalaga ka haini ai khoi gi waroishin sima ka haidi lai ba khoi gi MLA minister legislature na sunga maktra bane boza moina sola bani ne India government na khoi je pura deny tawra thamma bane ba adu be tar ga di now ai khoi hauzik ai khoi gi strategy tongan ba ma mathau yam tare na khale boza aduna political solution na sunga maroi da ba military solution na sunga maroi da ba adu itara di solution sima phangna ba gida mutta tangai phadana oja khoi se hauji kari to batayo oja ge mota kari thambini ni tang sida aina mukan haijege parja punamaksi akhoi pula punjalaga unity leraga India government support oi solution che akhoi gi nungaina badi manipur pajana semjaga tabani aduna aina hajabada manungi cha singsu pula punjan ba panju pula punjalaga pulap si akhoina lepak sida nga agati solution che leire at national party sina 1940 9 degi ngasi bauda pala pasita manipur ti sabna sabani ngasi bauda political party national party ki da political party singina kari porakhai bu moi political leader kharagi nungai phobadu da ni adu parja gi di nungai phoba ngasi bauda leite ba chei hundra ni panji da parja gi awa dum li yam no wana punchi kender hingi bausi yam wana hingba leiri aduga nungai badi kharadani aduna akhoi gi asoiba singsina central government akhoi gi asoiba sing khange akhoi political leader singsi moi corruption gi mahik maping altani khoi yam koi habase yam koi India gi chief minister amade nupi ani sute samsam han India gi chief minister amade mayang de di mayang harge ko moi this plural marriage se leite mayang de ai chei kunthra manga ma pan le re ado ami de plural marriage unquestionable never ko ma plural marriage le boda ma he is dismissed from service never ya minister ko rajani manipur di be ma thaine de gi ne ma si wa si ai to si aduga asum atu point am da ji ke supreme court or ju high court or ju ji India ti ineffective way ai ngasi ngasai ma putaje supreme court siga Delhi high court ka sahi tara case tong ni kasu le te point am gitam adu gi mate hoji akhoi na sum tari MLA amna ko my election time the file to ki bita 4.5 years ma tung da my ke kano my chahi manga suram dai the my result hai do rokane aduna hoji court high supreme court paisa case am tha je paisa am loi akhoi common man ngam buja nate aduna hoji fees yam chawi rakesh na ngapi gani ko adi wanate aduga dedicated oina ai laraba ma she aina na chahi yankai mari ahal America dam lai hibata ma phi lodana ma thadopi ko aduna ai mioi ba si punchi je paisa nate aduga awa ba singi mateng bang bi khoi mioi bi dharma ne na khali aduna manipur da khoi na ahong ba ma akhoi gi socially hong na ba
politically hongna ba religiously hongna ba akoi ki economically ahuma ma se akoi total structure ama total system ama koi darkar le choi ge basing let the past be past ko present and future se koi wakan tanam ne se ba niyom che wakan manade ba khudimang let's bury it hojik for the time being na akoi yana de khudimang se akoi solution hojik issue se solve to gi adi matung da isini noksa ipam cha sa kari mayan pulok choraga solve to matung da kari kani noi apa ma si akoi na kaino to ga den masi masumai na yana bigi forum si akoi si red leitre ba maram di pukchen seng da ba si akoi number 1 ne ko pukchen seng da ba masai kana na ba ai hajar roi hante ki iho si da ai ta ba da kilo si kg da lupa kuntra manga da sorry 15 rupees da Hyderabad ti le re ba si de yo da kuntra ma de yo le masi tawri ba se ai mamim pale roi one of the highest political leader amagi makha da to ne ba aduna akoi sogyam na wa ba sigi paisa thadar ba central government thadar ba si crore kya na thade gi ba puksin sin yen thokti kaino ne machine ba ngasi ba de 1949 gi khoi na tingre 15 October 1949 tingre machine gi thadar paisa sing se ai haje ba ni la ra praja hal ni thadar sing siti ad ina kun ba noi na phange ba ina kun sin loi lowi Tamil Nadu de 1962 de gi moi de ana DMK na pan kre regional party na 1962 degi ngasi ba de 1962 degi hoji congress sangam de ade BJP sangam de ba akoi sidai da di kyam na khoi ikai ningai hoige bu Delhi da hoji BJP balidna hoji atoba government palo ba sida ju mon de ba akoi aduna mu kana usitoino principle leite ba niti num leite ba lamsa sa sum de ba corruption heng bu kana ne who is going to respect us akoi da kana usitoino mi akoi mayam macha ke sulet captain chei umari service na cha आपका sim minister to ऐसा ही है ना है बा आदो मोइना mayang sing sina usita bai maram si am lai ba ko kuki sin usita bai maram yam lai ba ibe ma si akoi ya soy bang tani aina aroi ba da hajenenge yam changi asoi ba sing sidi aina chei kun ga ni thoi mamang di jegi bani narol thawlang da matam ma da akoi hoji wori phibam sin di sengmai daina palen kaithen mambidin na yari pokta akoi moment se loine se hojik thawlang khabar da phakto se kun mangai mamang da i ba to adum khangbidi aini se kun mangai mamang aini igrabani masi aini ijagi bane ba manorama gi so aini haibani manorama she is the last very rape case victim by an uniform person adu manorama tung rape case mo litre aina bang na khange khai be ki wante ko aina asigi se adun aina sum khanja bele ba ko ngasi manipur da thoi ba thawdok se akoi na semjabane mai kiti akoi na sem bane ba akoi gi asoi ba sing ji gi advantage mo ne lo bane ba isam sam na ba me gi tang hum da secretary da casual ki sok yam ne live application le okay secretary tang hum gi se okay DGP police kari ga loi na ma ku gi loi na ma chat kare ba tang kanu te gi loi chat kare madu kari gi khang te ga sa se casual chuk yam na lauri ba su cooking आता लोग रे नागा लोग दी करी तो मुझे करी खंगती है माई ही मनी बच्ची में से माई नेक्स्ट डोर तने ले दी कहीं नो अदुम बा सेक्शन डबा मफुरांग खंग डबा अदुम ngasi जो था बलद में चोंग रनी वाह चेरा ngasi था बलद में चोंग ना कोई मैं कहीं दे दुने सिंजू फेस्टिवल जब तुम ताऊ ले चांग अकोई मणिपुर से दी इशों न वार पने अमरम तो कोविड न करी ना असीजू अकोई हंते कुकी ने तोड़ी सिजू अकोई तुम्बा अकोई नोई भाप तामंदरे न मेकअप थोन मकुमने बा हंतगी मबांग हिता मेकअप थोप सिते भाप ता होद्रदी अमु तुमजे लेते अकोई लोरे कइनो अदुना आइना पाबुंग न लास्ट संग तो हजिके को हंतक से अकोई पुलप पुंजन बको सीएसओ मयाम से पुलप पुंजन बियो मनंगसु मपान सु इसा सिंग पुलप पुंजन बियो प्रजा जो भाप ता बियो अदुना तेदी मणिपुर लोइनी हाइबसे अकोई फ्यूचर जनरेशन से लेरेदो हाइबसे मणिपुर लोइखिनी हाइबसे वाफम से हाइजरगा लोइसनके Okay, thank you very much. I'm Noizing. Ngasi ki puchari ba topic asi de khoi tongan ba khoi panelist hum na masam sa ge ba warol kya ma thambi tuna puchari ba topic asi bu mapung phan bi bagi damangta han ja rakesh meihobam khoi ge ja dilip amadi khoi pahung sarat bu thagat phongdok chari. Thank you very much once again for joining us. Yam chumba wafam ne khoi gi pahung sarat na ga hajuk thambi ba even ngasi je
Chairau babo ani thoi gyan menama tade asengbane ani je dum thokpasida oja nongma panba chairau ba laugre ngasi amu kari haini Hindu dharma gi haigadra masi gi amu chairauri ngasi su dum thabal jongbagi mafam koi lakpada dum thengnajari maitai yes mitai da suni mitai namu adum ani je thoktana khoisi kari haini gyan menama tadaba amakak leire yam chumi maitai gi na hauji thabal kan na tauri adagi naga gi na FMR dagi cookie dagi amu su siali bane hauji che naga ga cookie su adi cookie gi na amu encroaching land mi gi lam khopsan ba aduga moi separate administration tan ba aduga amu akhoi gi Islamic dharma chatpa akhoi gi Muslim kangbu akhoi gi pangal singi na amu hauji waqf bill gi achau bi sune thoi je aduna issue ji am yame issue ji am yam basida karam momong da lotion ga doino ha bije khangdre hauji ichin Muslim ichin inaugi sigi nahan parliament da pass to bigi issue achau ba ma Supreme Court da case kya no thare kholen tawri adumak pu loisilakpada hakna thamjaning basi akhoi kokomina sindana chahi ani pharak pada akhoi gi miyam singi pulakanda chap chaba ware phire ama lauraga tangai phadana khoi waroisin ama purak naba haidana siliba sugumba tang megi tang hum chahi ani pharakpa sida singa doriba sumba miyam gi convention sida tangai phadana khoi gi pabung sarat naga panbiba haidi ai hana semdo oga haidi ai se makeup thokpa yamna darkar leire haiba sigi sida yumpham oirakanda tangai phadana leiriba phibam sida khoi si semdo haudragadi makeup thohaudragadi ekhoi tungi akhoi manipur si kai oigadoino haibagi phibam si yamna kire haba wafam sini aduna ai isadagi hauraga ai gi asoiba khoi si semdok minaraga amutang ahong base purak minasi haba warol je thamjabaga loinana ngasi gi onedi mieng tabiru khwai punam ki mafam dagi kainana baya thangni jari till then take care safe and good night Nungairaba pau Physics, Chemistry, Biology, loinana Mathematics, hairiba subject sing asigi class 11 amasung 12 ki coaching hauragani combined coaching classes opposite public hospital hatana well experienced oiraba faculties thamduna personalized guidance amadi comprehensive study materials sing piduna kupna takpi tapiri akupa marol gidama coaching institute ta ngasimak lengsin birau Pijariba contact number 7005280929 natraga 8837058449 Kawiraganu lagiba April ki tarik taradagi combined coaching classes hatada class 11 amasung 12 science ki coaching hauragani limited seat oigani nasimak register tobiyu